ꯈꯪꯗꯦ ꯃꯣꯏ ꯀꯥꯏ ꯃꯥꯡꯉ ꯈꯪꯗꯦ ꯏꯃꯥ ꯁꯤꯁꯤ ꯅꯆꯦꯗꯣ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛ ꯆꯠꯈꯤꯅꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ ꯂꯨꯄꯥ ꯌꯥꯡꯈꯩꯗꯕꯣ ꯄꯩꯁꯥꯒ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯄꯩꯁꯥꯒ ꯍꯥꯏꯔꯛꯀꯅꯣ ꯑꯁ ꯀꯥꯏ ꯊꯝꯒꯦ ꯌꯦꯡꯉꯨꯅꯦ ꯑꯃꯨꯛ ꯃꯈꯥꯗ ꯂꯩꯕꯅꯤ ꯄꯨꯈꯣ ꯃꯣꯏꯁꯤꯗꯤ ꯑꯩ ꯏ ꯀꯥꯔꯛꯅꯀꯣ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯂꯩꯕ ꯇꯥꯔꯦ ꯅꯪ ꯑꯦꯛꯖꯥꯝꯗꯣ ꯍꯥꯟꯅ ꯄꯥꯁ ꯇꯧꯅ ꯍꯣꯠꯅꯀꯣ ꯑꯗꯨꯒ ꯒꯥꯔꯤ ꯃꯆꯥꯗꯣ ꯂꯩꯕꯤꯒꯦ ꯃꯆꯦꯅ ꯃꯔꯣꯜ ꯑꯃ ꯃꯥꯅ ꯃꯔꯣꯜ ꯑꯃ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯅ ꯃꯃꯥꯟꯅꯕꯁꯤꯡꯅ ꯂꯣꯏꯅ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯅꯈ꯭ꯔꯦ ꯃꯣꯏꯅ ꯊꯕꯛꯀꯤ ꯋꯥꯈꯜ ꯂꯩꯇꯦ ꯃꯄꯥꯅ ꯃꯔꯣꯜ ꯑꯃ ꯅꯣꯡꯃꯗꯤ ꯑꯩ ꯉꯥꯎꯅ ꯆꯠꯄ ꯁꯣꯏꯗ꯭ꯔꯅꯤ ꯈꯨꯜ ꯊꯣꯡꯒꯥꯜꯗꯅꯤ ꯑꯩꯅ ꯅꯪꯕꯨ ꯉꯥꯏꯖꯕ ꯈꯨꯜꯒꯤ ꯈꯨꯌꯥꯏꯗꯅꯤ ꯑꯁꯧꯅꯦ ꯀꯩꯅꯣ ꯅꯪ ꯈꯪꯗꯦ ꯁꯛꯇꯦ ꯅꯪꯁꯦ ꯃꯥ ꯕꯤꯠꯀ ꯂꯣꯏ ꯇꯦꯛꯏꯌꯦ ꯅꯪꯁꯤꯗꯤꯀꯣ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯅꯤꯗꯨꯁꯨ ꯀꯩꯗꯧꯔꯤꯕ ꯈꯪꯗꯦ ꯀꯅꯥꯕꯨ ꯉꯥꯏꯅꯣꯅꯦ ꯑꯁ ꯁꯤꯒꯩꯁꯤꯒꯅ ꯏꯁꯤꯡ ꯁꯣꯛꯄ ꯍꯦ ꯅꯨꯄꯤꯅꯤ ꯈꯛ ꯂꯥꯛꯑꯦ ꯅꯨꯄꯤ ꯃꯁꯛ ꯐꯖꯩ ꯑꯃꯗꯤ ꯑꯩꯒꯤ ꯉꯅꯤ ꯃꯅꯨꯡ ꯂꯣꯏ ꯇꯧꯖꯧꯔꯣ ꯑꯩ ꯂꯧꯒꯅꯤ ꯅꯪ ꯂꯧ ꯍꯨꯁ ꯀꯔꯝꯕ ꯃꯁꯛ ꯐꯖꯒꯦ ꯑꯁ ꯐꯅꯦꯛ ꯈꯨꯐꯖꯝꯅꯦꯗ ꯎꯕꯒ ꯇꯤꯟꯗꯥꯅꯤ ꯅꯪꯗꯦꯕ ꯑꯁ ꯑꯍꯨꯝ ꯁꯨꯔꯔꯣꯏꯗ꯭ꯔꯣ ꯈꯪꯗꯦ ꯉꯁꯤꯗꯤ ꯑꯍꯨꯝ ꯁꯨꯔꯛꯄ ꯌꯥꯏ ꯁꯨꯔꯛꯇꯣꯏꯁꯦ ꯑꯁ ꯑꯁꯤꯒꯤ ꯂꯝꯕꯤꯁꯤꯒ ꯍꯦꯛ ꯂꯥꯛꯄꯅꯤꯅꯦ ꯃꯁꯛ ꯐꯖꯕꯅꯦ ꯑꯅꯤꯗꯣ ꯈꯨꯐꯖꯝ ꯍꯩ ꯑꯗꯨꯃꯥꯏꯅꯒ ꯖꯤꯕꯅꯣ ꯑꯗ ꯂꯥꯛꯏꯁꯤꯔꯣ ꯍꯣꯏ ꯉꯥꯏꯈꯣ ꯑꯗꯨꯃꯥꯏꯅ ꯆꯪꯍꯧꯔꯨꯒꯦ ꯑꯗꯨꯃꯥꯏꯅ ꯆꯪꯒꯅꯨ ꯐꯖꯔꯝꯃꯤ ꯃꯥꯡꯗ ꯂꯦꯝꯅ ꯐꯖꯅ ꯆꯪꯉꯨ ꯀꯩꯅꯣꯅꯦ ꯅꯁꯝꯒꯗꯣ ꯐꯖ ꯅꯁꯝꯒꯗꯣ ꯐꯖ ꯑꯩ ꯌꯥꯔꯕ ꯑꯩ ꯌꯥꯔꯕ ꯆꯪꯉꯨ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ ꯍꯥꯏ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯎꯗ꯭ꯔꯣ ꯑꯅꯤꯁꯦ ꯑꯋꯥꯡꯕꯁꯦ ꯑꯩꯒꯤꯅꯤ ꯆꯨꯝꯒ ꯆꯤꯟꯕꯁꯦ ꯐꯖꯗ꯭ꯔꯣ ꯁꯅꯥꯕꯨꯟꯗ ꯊꯥꯔꯛꯑꯣꯅ ꯁꯅꯥꯕꯨꯟꯅ ꯊꯥꯔꯦ ꯁꯅꯥꯕꯨꯟ ꯀꯣꯛꯀꯅꯤ ꯅꯪꯁꯨ ꯅꯨꯡꯁꯤꯅ ꯁꯨꯝ ꯂꯥꯡꯒꯦ 이친구 아이고 소피게 친구 나브로 나대 까니노 나좀 준비해 나 이거는 뭐 lambi thado 와우 Sini mo si Chiang, ang tao sila kaya mo siya. Masih ikat na masih. masih marah mau utur masih marah cái đó nên thế về năm nay bây giờ vẫn thấy cái nó cái trang ngọc này nữa thôi bà tôi đó chỉ cái sinh sống của làm bên này bà à tụi này à đi hôm xin này cái đặc sắc bên này mà số cái đấy xong bên đấy đâu bên này bà ada mimi ada cái thằng mà đi chịu tôi thôi 뿅뿅 잘라시 짠 Hello, Thadoy. Anh ngarang ithoro da ning chunga ikai ma sire bo. As. Doishu, mi pakhang duga aina chapana thare bo. As ai ka ma sire da. Yai be malang shu. Jatoibe. Kaise thado ai ko ko to lage. Thado bagi homa ni mu to ramar. Thame ko. As kai overjan. Jatoibe. As baba. Alai thongdo. Baba gi homa ni se mu to ra ba. Ai ni kya ra tha ga su tum tha lai se kai gi no. Baba ju ngau de ko. Ai ju ngau de. Nungsiba huni aina hana
khangamba Sukuina Kwadani Hai Pam Khanga Karino, moi baba na tau biri sibo. Min mama na kari me ikai khangdar bo. Isai ka chakta dana tau dana lai ni. Hey Wangaro You go get go I not go Kare na tadi mama. You go to Napa Understand Ko ne, lama ju lai ngai thangsan na la ga. Lao phong na tau sibo. Kari nu ngai ta ba lai ga ba ingonda. Ye ai dangasi ida ngawla ise aigi imanaba bojol nang khangidana magi masani pagi thabak changbagi party tausi haina mahak phamane ai khoni khata phamane ba ma se machani pado army change haire ba adugi ngahak phamane ba yamna thakpana te ba kitang tane Migi macana army changaga babana jo hai ka tan thak chal lai sibo kai jane ri ga sibo cha thoibe baba wai ba Haujiki matamda army changba se thagi tolob jamna thangimi adugi su mathakta army oiragadi mage facility pension laiba mayam thangiba se ipanane army changba se ai icha changba chap manareni baba wai ge to army hai se army Indian army ge facility mayam le aduna napa na hai ge dabadi army nipa da nang le ge dabani army ga nungsina ga dabani army nipa ga koina ga dabani army nipa na tabadi napa ya deko hai sinade to ba thak sing je babana amata thana bidre sini ne fare ne kona army ni pama phangyen lawra sine kona mi da phatta ba oiramadi kadauba napa dia duada khangde napa na hai je tawgadabani napa na hai je tawgadabani nungsiba huni aina hana khanglaba Wah, beri tau deh. Wah. Hari sih tahu kan ini kan terus sih. Tau isi na gino to. Ah, mana? Untan ngada ibo. Tahu ah? Kau cili benar benar nim sasuk sahar sih dah. Da thoi ba akwai da chau do asida in ko da bak suri e ma gi sing ti bala ambane Betul tahu budi suara ulam mana itu? Da thoi ba noi gi sing yauri ba akwai gi sing ang ba yauri e thau silau da na arum da Oh, aku ising budi jauh mana loy kere. Tahu ising tahu silang. lo lo Ulang. Tau betul le ba. Laus sih. Angkat tahu laus. Koi. Nahan na chapal na thumi machine na mungkai na thumi du na hamle tau. Kasi tau rồi, thế là. da thoi ba asida phang silao Anh mời xin chào. Dạ. Đâu? phang silao Đâu rồi? ada da thoi ba amada asina kana oidino da thoi ba gi imanu oidira Mane. Hana ngang ngere lai pun tambira mama panda. Aduh, masang thara koi sei luhong dore na. Aduh, yung itu bakra yaw sena kau bane. Ming na pari kau re. ada da thoi ba na hangi thau dok to soi gi bini kwa saunu kwa da pari nem so hai ni
ꯊꯣꯏꯕ ꯅꯍꯥꯟꯒꯤꯗꯣ ꯁꯣꯏꯈꯤꯕꯅꯦꯕꯀꯣ ꯁꯥꯎꯅꯨ ꯗꯥ ꯄꯥꯔꯤ ꯅꯍꯥꯟꯒꯤꯗꯣ ꯁꯥꯎꯅꯨꯀꯣ ꯁꯣꯏꯈꯤꯕꯅꯤ ꯑꯩꯈꯣꯏ ꯅꯍꯥꯟꯁꯨ ꯏꯆꯝ ꯆꯝꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯆꯕꯅꯦꯕ ꯑꯗꯨꯗ ꯀꯥꯏꯗꯩ ꯃꯣꯏ ꯑꯍꯨꯝꯗꯨꯅ ꯀꯥꯔꯟ ꯇꯥꯁꯤꯜꯂꯛꯇꯅ ꯑꯩꯁꯨ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯅ ꯆꯠꯄꯜꯗꯣ ꯁꯠꯂꯒ ꯂꯪꯕꯗ ꯗꯥ ꯄꯥꯔꯤꯗꯣ ꯑꯣꯏꯅ ꯄꯥꯟꯈ꯭ꯔꯦ ꯁꯥꯎꯅꯨꯀꯣꯗꯣ ꯁꯥꯎꯗꯦꯗ ꯏꯆꯟ ꯅꯪꯁꯨ ꯇꯧꯒꯦꯅ ꯇꯧꯕ ꯅꯠꯇꯕꯅꯤꯅ ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯣꯔꯤꯒꯦ ꯐꯔꯦꯁꯦ ꯀꯩꯁꯨ ꯈꯟꯗꯦ ꯗꯥ ꯊꯣꯏꯕ ꯗꯥ ꯄꯥꯔꯤ ꯉꯁꯤꯒꯤꯗꯤ ꯆꯠꯂꯨꯈꯤꯒꯦ ꯇꯥꯆꯧꯁꯨ ꯁꯤꯡꯉꯥ ꯂꯩꯔꯝꯃꯦ ꯍꯣꯏ ꯗꯥ ꯄꯥꯔꯤ ꯆꯠꯈ꯭ꯔꯦꯀꯣ ꯍꯣꯏ ꯑꯅꯤꯁꯤ ꯉꯁꯤꯗꯤ ꯅꯍꯥꯟꯒꯤ ꯃꯥꯟꯅꯗꯦꯗ ꯆꯞ ꯇꯧꯔꯦ Nang nang alu kat ba uji nang sana. Oi damina. Thôi được rồi đấy anh. Thôi mà muốn đi bà tuấn tao nhìn mình xin được á. Ê, nó nào, xe lẩu warm hay kì, chân xe lẩu. Xe lẩu là warm hơn kì. Phải đâu em ạ. Xe lẩu. Nói cái sản đã cái sinh sống lạc của he. Tao không biết mình cái nó hay bao nhiêu. Cậu đấy này. Mình đâu. Mình đâu. Cái nó ninh thi hay bữa cái này. Cái là lấy sao mà cha mà he, mà cái em phải chơi vào đó. Tôi mới dùng cái đồ gì nó. Ê, anh đi quay chuyện này cái đâu em ạ. Nói chuyện này hay bro. Vai, xe nó qua này rồi, cũng đó rồi. Sini po, sini masak pa daya. Macam su pa daya, masak pa daya. Rasi lagi ni ba. Masak yang mana dari ba. Ini embuk tam tadi khoiram ning है तो लाम न सुनो khoiram जरा के. नबारी से नबार उरो बसे गरे गसे उरो गरे का चौक से नो टोनिंग दो हां गरे का टोनिंग दो गरे का चौक से उधरो से जेंगो गाड़ी अचौबो का से यम से नंग पुनिंग फुम द पुबो जाय थावाय तंकी फुल नसे दोइना लौरदि गाड़ी नंगी पिथोय इसे नो पान मन द पिथोय कइनो याम मतम याम जखलमनी लवाय मचा दु जाम तारि कइ lawai macam ini kan nanti di jauh Ba. Anda kini saya nak buat topo doa ista ada kan sampai kau ini nak kayak apa ming doa nukin jago yang sama. Duduk. Ini enam patri. Jadi kucing pai benar. Nombor lagi. Kau cili mana dia? दा थैबो इदि हन्दाक मोन्दाल याम नुंगाइना इसैगा सत्ता लेरमिको इनामा मसक फजबगा फंगबो Kali nana mana dah. Apa isak ciri kan menupi dia jadi tu no. Kau iman sini dia, menupi dia tiada macam ni hong pong nak kere. Ayi di jom leh sini. Iman apa luhong macam leh poyeng pang adum lai. Ayi di nupi dia tiang tu mana tu dah sak sini. Jangan teri ni. Hangor malu dah hendak si. Lumayan ya kan udah. दा परी Hau. फिसर मरो Kau ni. और तो ऐसे भी ना Jangan ni dah. Narang, mai dah tu berada. Apa kau sore? Ada fion cincin mula anak sudah gana pura ini dah. Jangan ni dah. Fion su anium tani. Aisyum surat. ꯑꯗꯣ ꯗꯥ ꯄꯥꯔꯤꯗꯤ ꯃꯔꯛ ꯆꯥꯃꯛꯑꯦ ꯃꯤ ꯃꯇꯦꯡꯁꯨ ꯌꯥꯝ ꯄꯥꯡꯉꯦ ꯑꯗꯨꯗꯗꯤ ꯃꯕꯨꯡ ꯄꯥꯎꯁꯨ ꯌꯥꯝ ꯐꯔꯝꯗꯧ ꯃꯥꯜꯂꯦ ꯅꯉꯣꯟꯗꯗꯤ ꯑꯩ ꯃꯕꯨꯡ ꯃꯄꯥꯎ ꯌꯥꯝ ꯐꯩ ꯃꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯉꯤ ꯀꯅꯥ ꯍꯥꯏꯕ ꯑꯗꯨꯕꯨꯔꯣ ꯅꯍꯥꯟꯅꯦ ꯑꯉꯥꯡ ꯑꯃ ꯁꯥꯏꯀꯜꯗ ꯑꯣꯟꯊꯩꯗꯅ ꯑꯗꯨꯗ ꯗꯥ ꯄꯥꯔꯤꯅ ꯆꯤꯡꯈꯠꯄꯤꯔꯒ ꯃꯍꯨꯠꯇ ꯀꯝꯊꯣꯛꯄꯤꯕꯗꯣ ꯑꯗꯨꯒ ꯑꯩꯅ ꯎꯍꯧꯕ ꯑꯗꯨꯗꯁꯨ ꯅꯠꯇꯦꯗ ꯑꯇꯩꯁꯨ ꯌꯥꯝ ꯈꯪꯉꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯇꯣꯗ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯑꯗꯣ ꯗꯥ ꯄꯥꯔꯤꯒꯤꯗꯤ ꯈꯪꯅꯖꯕ ꯅꯨꯄꯤꯒ ꯂꯩꯕ꯭ꯔꯣ ꯀꯥꯏꯗꯩ ꯅꯨꯄꯤꯅꯣꯗ ꯑꯩꯈꯣꯏ ꯁꯛꯇꯥꯁꯦ ꯀꯔꯝꯕ ꯅꯨꯄꯤꯅ ꯄꯥꯝꯕꯤꯗꯣꯏꯅꯣꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯗ ꯗꯥ ꯄꯥꯔꯤꯕꯨ ꯎꯔꯒ ꯉꯥꯎꯖꯕ ꯅꯨꯄꯤꯁꯤꯡ ꯌꯥꯝ ꯂꯩꯔꯝꯒꯅꯤ ꯀꯔꯤ
ꯑꯩꯉꯣꯟꯗ ꯉꯥꯎꯖꯕ ꯅꯨꯄꯤ ꯀꯔꯝꯕ ꯅꯨꯄꯤꯅꯣꯅꯦ ꯑꯩꯉꯣꯟꯗ ꯉꯥꯎꯗꯣꯏꯁꯤꯕꯨ ꯇꯣꯗ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯑꯗꯨ ꯗꯥꯄꯥꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯪꯅꯔꯕꯅꯤꯅ ꯀꯣꯟꯅ ꯄꯥꯎ ꯐꯥꯎꯅ ꯌꯥꯅꯕ ꯗꯥꯄꯥꯔꯤꯒꯤ ꯅꯝꯕꯔ ꯑꯝꯇ ꯄꯤꯔꯝꯃꯨꯗꯅ ꯍꯣꯏ ꯌꯥꯏ ꯀꯩꯅꯣ ꯑꯗꯨ ꯗꯥꯄꯥꯔꯤ ꯑꯩ ꯗꯥꯄꯥꯔꯤꯗ ꯍꯥꯏꯒꯗꯕ ꯋꯥ ꯑꯃꯗꯤ ꯂꯩꯀꯣ ꯀꯣꯟꯅ ꯌꯥꯗꯕꯒ ꯌꯥꯔꯣꯏꯀꯣ Ano yung mamari wire daw ano eh. Pina sini. Say 6. Toga. 6. 5. Ako nang 6 ito. Tama lang ito. Go. ꯅꯤꯡꯊꯤꯗꯤꯅꯦ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯅꯝꯕꯔ ꯂꯧ ꯃꯤ ꯃꯆꯥꯗꯤ ꯌꯥꯔꯦꯀꯣ ꯅꯝꯕꯔ ꯑꯩ ꯂꯧꯈꯤꯕꯗ ꯉꯥꯏꯔꯦ ꯌꯥꯝꯅ ꯃꯦꯁꯦꯖꯁꯨ ꯊꯥꯔꯛꯏꯅꯦ ꯑꯁ ꯀꯩꯁꯨ ꯊꯥꯔꯛꯑꯔꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏ ꯑꯁ ꯌꯥꯗꯦꯀꯣ ꯊꯥꯔꯛꯑꯔꯣꯏ ꯑꯩ ꯊꯣꯛꯄ ꯇꯧ ꯌꯥꯔꯣꯏ ꯏꯁ ꯁꯛꯁꯤꯒ ꯇꯧꯅꯔ ꯊꯣꯛꯄ ꯇꯧꯔ ꯑꯩꯁꯨ ꯇꯨꯝꯅꯤꯡꯉꯦ ꯇꯨꯝꯃꯒꯦ ꯊꯥꯔꯛꯑꯒꯦ Hey 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 ꯅꯤꯡꯊꯤ ꯑꯩꯗꯤꯅꯦꯀꯣ ꯑꯩꯈꯣꯏꯅꯤꯁꯦ ꯁꯨꯃꯥꯏꯅ ꯐꯝꯃꯤꯟꯅꯔꯒ ꯎꯅꯔꯛꯀꯅꯤ ꯅꯨꯡꯁꯤꯅꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯁꯨꯡꯊꯥ ꯊꯥꯖꯔꯨꯗꯦ ꯃꯪꯗꯕ ꯈꯜꯂꯨꯗꯦ ꯀꯩꯅꯣ ꯑꯩꯁꯦ ꯅꯅꯥꯛꯇ ꯐꯝꯃꯤꯁꯤꯕꯨ ꯍꯧꯖꯤꯛꯐꯥꯎ ꯊꯥꯖꯗ꯭ꯔꯤꯔꯣ ꯊꯥꯖꯗ꯭ꯔꯒꯅ ꯏꯁ ꯅꯥꯏꯅꯦ ꯉꯥꯎꯕꯁꯤꯗꯤ ꯑꯗꯨ ꯗꯥꯄꯥꯔꯤꯗꯤ ꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯅꯣ ꯈꯪꯗꯦꯗ ꯅꯪ ꯗꯥ ꯊꯣꯏꯕꯒꯤ ꯃꯆꯦ ꯍꯦꯛ ꯂꯨꯍꯣꯡꯕ ꯂꯣꯏꯕꯒ ꯑꯩꯁꯨ ꯁꯨꯝ ꯍꯜꯂꯅꯤꯗ ꯑꯗꯨ ꯗꯥꯄꯥꯔꯤꯗꯤ ꯑꯩꯈꯣꯏ ꯁꯤꯒ ꯑꯃꯨꯛ ꯂꯥꯛꯈꯤꯗ꯭ꯔꯣ ꯈꯪꯗꯦꯗ ꯑꯩꯗꯤ ꯂꯥꯛꯄꯨ ꯂꯥꯛꯅꯤꯡꯗ꯭ꯔꯦꯗ ꯁꯤꯗ ꯀꯩꯒꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯂꯩꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯗꯥꯄꯥꯔꯤꯗ ꯌꯥꯝ ꯌꯦꯠꯂꯕꯣ ꯃꯔꯝ ꯂꯩ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯑꯩꯉꯣꯟꯗꯕꯨ ꯀꯩ ꯋꯥ ꯂꯣꯜꯂꯤꯅꯣ ꯀꯩ ꯋꯥꯅꯣ ꯖꯥꯡ ꯍꯥꯏꯔꯨꯕ ꯌꯥꯗꯦꯕ ꯑꯁꯤ ꯍꯥꯏꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯕ ꯑꯗꯨ ꯑꯗꯥ ꯀ ꯈꯪꯗꯦ ꯖꯥꯡ ꯍꯥꯏꯔꯣ ꯑꯩꯗꯤ ꯍꯦꯛ ꯍꯥꯏꯗ꯭ꯔꯕ ꯑꯩꯗꯤ ꯀꯩꯀꯩ ꯇꯧꯈꯤꯗꯣꯏꯅꯣ ꯈꯪꯉꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯈꯪꯗꯦ ꯑꯩꯁꯨ ꯑꯩꯗꯤ ꯁꯥꯎꯔꯗꯤ ꯀꯩꯀꯩꯅꯣ ꯇꯧꯈꯤꯗꯣꯏꯅꯤ ꯃꯇꯥ ꯑꯃꯅꯤ ꯁꯤꯗꯤ ꯑꯩꯗꯤ ꯀꯤꯗꯨꯝ ꯀꯤꯁꯤꯜꯂꯦꯗ ꯅꯪ ꯃꯇꯧꯁꯤ ꯎꯕꯗ ꯑꯣꯏꯕꯦꯝꯃ ꯅꯇꯧ ꯌꯦꯡꯉꯦ ꯇꯧꯕꯅꯦ ꯇꯧꯕꯤꯅꯨ ꯀꯩꯁꯨ ꯇꯧꯕꯤꯅꯨ ꯅꯪ ꯑꯃꯨꯛ ꯀꯩꯀꯩ ꯇꯧꯈ꯭ꯔꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯗꯨ ꯗꯥꯄꯥꯔꯤꯅ ꯍꯦꯟꯅ ꯍꯦꯟꯈ꯭ꯔꯒ ꯑꯩꯒꯁꯦ ꯎꯗ꯭ꯔꯦ ꯈꯪꯗ꯭ꯔꯦꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏ ꯂꯩꯔꯝꯃꯗꯤ ꯑꯩꯗꯤ ꯀꯩꯗꯧꯕ ꯑꯣ ꯑꯗꯨꯗꯤ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯥꯖꯗꯕꯩ ꯋꯥꯅꯤꯅꯦ ꯅꯠꯇꯦ ꯑꯗꯨꯏ ꯅꯠꯇꯦꯕ ꯍꯣꯏ ꯏꯕꯦꯝꯃ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯂꯩꯔꯃꯤꯅ ꯑꯩꯁꯦ ꯅꯣꯏ ꯈꯨꯟꯗ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯇꯣꯔꯤꯗ ꯑꯗꯨꯁꯨ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯣ ꯀꯩꯒꯤ ꯑꯣꯏꯅꯤ ꯍꯥꯏꯒꯦ ꯅꯪ ꯁꯪꯕꯩꯅꯤꯗꯅ ꯌꯥꯔꯦ ꯏꯕꯨꯡꯉꯣ विक्रम सोमोर लुवांग विश्वजीत शर्मा राजेंद्र सिंह तबे ni mà ra đi hắn đang đi mà cô yên mong mày tao tao cái là hồi chế cái thằng giao là có ai luôn năng nhà hắn đi phụ ra trên nữa xuôi này ô đâu có đi hay gì cây nụ đang tàu ra rồi
Nah, romansa thay di jadi ngapone. Nah, saya ini hari baton je boleh nangkut baca tu je nah hari dengan itu ada phone je adum nak thamu nang phone je. Nah, kumi kai ni hari itu ba. Rumah yang je kasih lihat nang ba. Oh, luar. Nang pa macam ni ni siapa ya pama lagi nang mau ini kan tahu tu dia nang pa ni. Siapa? Ai dah jangan. Asyik ai usah ai ming hari dia ba. Ai ming hari tu saya. Saya sana tu kuman. Asyik thamu nang phone je dah. Iyo saya sana tu kuman selalu saya. Ya, ikarap ka na ba? Oh, sao nu? Nay ning thi kana le ga aku mama na chawa ton ti yo ni cha lo na la ni ne. Semua je kai masa tu kai la. La ka ne ni selalu saya. Enggak lah. La ni ngale la ni saya. Anu ni harus sudah tak selalu saya. Sana tu kuman ni selalu saya. Kai sai dulu. Yo ada maka ni selalu. Sana tu kuman. Chính mình đang đi đá nó chở cầm cầm trong này đấy. Quay sang này đi bên này đấy. ꯑꯁ ꯀꯨꯏꯔꯦ ꯑꯇꯣꯡꯅꯈꯤꯕ ꯑꯁꯦꯡꯕꯔꯣ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯅꯩꯕ ꯃꯤ ꯃꯕꯨꯛ ꯄꯥꯎꯗꯣ ꯌꯥꯝ ꯐꯩꯗꯨꯗꯤꯅ ꯅꯠꯇꯦ ꯃꯥꯕꯨ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯀꯣꯏꯅꯔꯝꯃꯤꯔꯥ ꯍꯥꯏꯕ ꯍꯣꯏ ꯑꯗꯨꯕꯨꯔꯣ ꯍꯦꯛ ꯁꯥꯎꯅꯤꯡꯉꯛꯄ ꯑꯩꯅ ꯃꯉꯣꯟꯗ ꯃꯁꯥꯏ ꯄꯩꯁꯥ ꯊꯣꯛꯀꯗꯕ ꯂꯝꯕꯤ ꯑꯃ ꯇꯧ ꯍꯥꯏꯔꯨꯔꯒꯅꯦ ꯃꯥ ꯈꯪꯗꯦꯅ ꯁꯨꯝ ꯂꯩꯊꯣꯛꯄ ꯑꯁ ꯃꯥꯏ ꯊꯣꯛꯄ ꯑꯃ ꯁꯨꯝ ꯇꯧ ꯂꯩꯗ ꯑꯗꯩꯗꯤ ꯑꯩꯁꯨ ꯇꯟꯁꯤꯜꯂꯛꯑꯦꯗꯅ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯕꯕꯥꯅ ꯌꯥꯗꯦꯅ ꯍꯥꯏꯖꯤꯟꯅꯔꯒꯅꯦ ꯑꯗꯨꯝ ꯇꯣꯛꯅꯊꯦ ꯀꯩꯅꯣ ꯅꯪꯁꯨ ꯍꯦꯟꯃꯟꯗ꯭ꯔꯣ ꯃꯥꯁꯨ ꯃꯥꯏ ꯊꯣꯛꯄ ꯊꯕꯛ ꯑꯃ ꯑꯗꯨꯝ ꯇꯧꯖꯔꯛꯆꯅꯤ ꯃꯇꯝ ꯈꯔ ꯄꯤꯕꯤꯌꯨ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯅꯅꯥꯎꯆꯥꯗꯣ ꯉꯥꯎꯁꯤꯟꯅꯕ ꯃꯤꯁꯨ ꯃꯥꯟꯗꯦ ꯍꯣꯏ ꯏꯕꯦꯝꯃ ꯅꯣꯏ ꯈꯪꯄꯣꯠꯇꯦ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯃꯉꯣꯟꯗ ꯃꯁꯥꯒꯤ ꯄꯩꯁꯥ ꯊꯣꯛꯀꯗꯕ ꯂꯝꯕꯤ ꯑꯃ ꯊꯤꯌꯨꯅ ꯍꯥꯏꯔꯛꯏꯁꯦ ꯍꯌꯦꯡꯋꯥꯏ ꯏꯕꯥꯅꯤ ꯂꯩꯃꯤꯟꯅꯔꯒ ꯑꯩ ꯀꯃꯥꯏꯅ ꯊꯥꯛꯇꯣꯏꯒꯦꯅ ꯑꯗꯩꯗꯤ ꯃꯥꯅ ꯍꯦꯛꯇ ꯑꯩꯉꯣꯟꯗ ꯉꯥꯡ ꯇꯧꯁꯤꯜꯂꯛꯄꯅꯦ ꯑꯗꯨꯒꯩꯗꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯅ ꯃꯥ ꯇꯣꯛꯊꯣꯛꯑꯦꯗꯅ ꯑꯗꯨꯒꯩꯗꯤ ꯑꯥꯔꯃꯤ ꯅꯨꯄꯥ ꯑꯃ ꯇꯥꯞ ꯐꯥꯔꯒ ꯍꯦꯛꯇ ꯀꯣꯏꯁꯤꯟꯕꯅꯤꯗꯅ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯨꯄꯥꯕꯨ ꯍꯦꯛꯇ ꯇꯥꯞ ꯐꯥꯔ ꯀꯣꯏ ꯌꯥꯕ꯭ꯔꯣꯅꯦ ꯍꯣꯏ ꯏꯕꯦꯝꯃ ꯅꯣꯏ ꯈꯪꯅ ꯇꯧꯔꯤꯅꯦ ꯅꯨꯄꯥ ꯍꯥꯏꯁꯦ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯈꯛꯇꯪ ꯍꯥꯟꯅ ꯏꯔꯥꯡ ꯇꯧꯔꯕꯀꯣ ꯑꯣ ꯂꯣꯏꯔꯦ ꯃꯣꯏꯅ ꯍꯦꯟꯅꯅꯦ ꯒ꯭ꯔꯤꯛꯅꯤ ꯇꯧꯔꯛꯇꯣꯏꯁꯦ ꯀꯥꯟꯅꯗꯦ ꯏꯕꯦꯝꯃ ꯅꯣꯏꯁꯨ ꯅꯨꯄꯥ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯇꯧꯕ ꯑꯃꯃꯝ ꯀꯣꯏꯁꯤꯜꯂꯣ ꯅꯣꯏ ꯅꯨꯄꯥꯗꯨꯅꯀ ꯑꯣꯏꯄꯣꯠꯇꯦ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯪꯁꯨ ꯅꯪꯒꯤ ꯑꯥꯔꯃꯤ ꯅꯨꯄꯥꯗꯣ ꯀꯣꯏꯖꯔꯣ ꯑꯩꯈꯣꯏꯒꯤꯗꯤ ꯂꯩꯔꯤꯁꯤꯅ ꯁꯨꯝ ꯄꯦꯟꯖꯔꯦ ꯅꯠꯇ꯭ꯔꯥ ꯄꯪꯒꯅꯨꯅꯦ ꯅꯣꯏꯕꯣ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯁꯤꯒ ꯅꯨꯄꯥ ꯊꯕꯛ ꯇꯧꯕ ꯀꯣꯏꯍꯧꯕ ꯍꯥꯏꯁꯦ ꯅꯔꯥꯏꯕꯛꯇꯣ ꯊꯝꯕꯥꯜ ꯁꯥꯠꯂꯕꯅꯦ ꯅꯨꯄꯥꯒꯤꯕꯨ ꯀꯩꯅꯣ ꯈꯔꯅꯤ ꯂꯩꯔꯒ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯀꯣꯏꯖꯈꯤꯅꯤ ꯀꯩꯅꯣ ꯑꯦ ꯑꯩꯗꯤ ꯅꯍꯥꯟꯒꯩ ꯈꯪꯗꯦ ꯏꯕꯦꯝꯃ ꯅꯪꯗꯤ ꯇꯧꯕ ꯌꯥꯝ ꯉꯝꯃꯝꯃꯤꯅ ꯀꯤꯕꯨ ꯀꯤꯖꯩꯍꯦ ꯅꯪꯁꯦ ꯈꯪꯗꯦ ꯑꯩꯗꯤ ꯅꯣꯏꯒꯤ ꯐꯅꯕꯩ ꯍꯥꯏꯕꯤꯕ ꯋꯥꯅꯤ ꯑꯁ ꯌꯥꯔꯦ ꯅꯣꯏꯁꯨ ꯉꯥꯏꯍꯥꯛꯀ ꯍꯩ ꯆꯥꯃꯤꯟꯅꯕꯁꯤꯒ ꯅꯨꯄꯥꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯑꯣꯏꯅ ꯁꯥꯟꯅꯕ ꯑꯣꯏꯅ ꯇꯧꯔꯅ ꯌꯥꯔꯦ ꯃꯝꯁꯜꯂꯛꯑꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯊꯦꯡꯉꯦꯕ Bondugi Isanipa Army Sengi and Ayam Harawi Army ki mapa because Nungai Bondu Bondo live ka later today. Bondu Isu Isanipa Makagyo Bako Lining kita Son maner Aina Nang Army Changna Bato How would have power you are? Mani ada biji juga jadi sawan anu pani kain mau thar di bawah lagi tu doi di bawah ika kena maju mau thar jakin nanti power lagi tu dok macam Bondo aigi sana pase sipai jangan ni habis sungta saja deh. Doi di Aduh, isor di mana kita bahai? Masih sipai jangan. Aisyah haraman kita. Main mama kayak gitu. Cuma ngatur kata jauh sadik penidana. Bondu sini level apa kayak itu? Jadi bondu ke ikan ipas sipai jangan benda imam guna matik siapa pangan itu bondu. Oke berbagi hona bisi mau hore. Hello. Nang lại ném tới đây không ạ? Sao những ghê bò? Tùng ba, nó lại các bạn đấy ngay, kim nó lại được nó cây nọ, lại các bạn ăn rồi. ngang nhau ta bro, ini gua sabar lepas pai mau, hanya nak deh. Ini gua soalnya kena jam tharo jakin. Di mana hanya bro? Hai so hai bani Bondo. Koi ni na tinar ko se phana di kui re. Adubu. Isa nu pa su thabak oi re. Imong nu pi matang di uningi.
ꯑꯗꯣ ꯚꯥꯏꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯕꯨ ꯏꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯕꯕꯨ ꯚꯥꯏꯅ ꯀꯔꯤ ꯈꯜꯂꯤꯒꯦ ꯅꯪ ꯍꯧꯔꯦ ꯅꯪꯗꯤ ꯏꯕꯦꯝꯃ ꯅꯪꯁꯨꯕꯣ ꯅꯪ ꯅꯨꯡꯗꯥꯡ ꯄꯥꯜꯂꯧꯔ ꯖꯨꯉꯥꯎꯁꯤꯡꯁꯤ ꯉꯥꯎ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯉꯥꯡ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯏꯔꯣ ꯇꯦꯝꯄ ꯊꯥꯖꯤꯜꯂꯛꯇꯅ ꯅꯪꯒꯤ ꯐꯅ ꯍꯥꯏꯔꯤꯕꯅꯤꯗ ꯃꯁꯤ ꯃꯁꯦ ꯊꯥꯖꯤꯜꯂꯛꯇꯅ ꯃꯁꯦ ꯑꯩꯒꯤꯗꯤ ꯏꯇꯥꯎ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯏꯇꯥꯎ ꯏꯆꯥ ꯊꯣꯏꯕꯤꯁꯨ ꯑꯩꯒꯤ ꯏꯃꯤꯠ ꯃꯥꯡꯗ ꯂꯩꯖꯔꯦ ꯑꯗꯣ ꯑꯩꯅ ꯄꯥꯝꯖꯕ ꯑꯥꯔꯃꯤꯗꯁꯨ ꯂꯩꯖꯔꯦ ꯑꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏꯇꯥꯎ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯤꯁꯨ ꯆꯦꯁꯤꯜꯂꯅꯤ ꯍꯣꯏ ꯚꯥꯏ ꯏꯇꯥꯎꯅ ꯍꯥꯏꯕ ꯋꯥꯔꯤꯁꯨ ꯑꯩ ꯂꯣꯏ ꯌꯥꯖꯔꯒꯦ ꯑꯩꯒꯤꯗꯤ ꯑꯣꯀꯦ ꯑꯣꯀꯦ ꯑꯩꯒꯤꯗꯤ ꯑꯣꯀꯦ ꯚꯥꯏ ꯑꯗꯣ ꯏꯆꯥ ꯊꯣꯏꯕꯤꯗꯨꯅ ꯌꯥꯕꯤꯔꯛꯀꯗ꯭ꯔꯣ ꯑꯩꯒꯤꯗꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯆꯥ ꯊꯣꯏꯕꯤꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯃꯥꯒꯤꯗꯃꯛꯇ ꯃꯄꯥ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯆꯥ ꯊꯣꯏꯕꯤꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯏꯇꯥꯎ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯥꯕ ꯇꯥꯔꯒꯗꯤ ꯑꯩ ꯏꯕꯥꯏ ꯑꯣꯏꯅ ꯁꯨꯝ ꯀꯧꯖꯔꯒꯦꯅꯦ 이제는 봐야 너 ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯦꯕꯁꯦ ꯑꯦ ꯂꯥꯛꯇꯤ ꯂꯥꯛꯑꯦ ꯅꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯑꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯑꯩ ꯆꯠꯂꯦꯅ ꯊꯟ ꯂꯩꯍꯧꯕꯅꯦ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ ꯀꯩꯗꯧꯔꯒꯦꯕ ꯑꯩ ꯊꯦꯡꯉꯦ ꯆꯠꯂꯁꯦ ꯉꯥꯏꯈꯣꯕ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣꯕ ꯑꯗꯣ ꯅꯪ ꯆꯠꯈ꯭ꯔꯒ ꯑꯩ ꯁꯤꯗ ꯀꯅꯥꯒ ꯂꯩꯍꯧ ꯍꯥꯏꯅꯣꯕ ꯈꯪꯗꯦ ꯕꯨꯠ ꯀꯔꯥ ꯀꯩꯅꯣ ꯂꯩꯍꯧ ꯑꯗꯣ ꯕꯨꯠꯇꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯐꯖꯕ꯭ꯔꯣ ꯐꯖꯔꯗꯤ ꯂꯩꯍꯧꯔꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦꯗ ꯅꯪ ꯈꯜꯂꯤꯁꯦ ꯀꯩꯅꯣ ꯍꯥ ꯑꯩ ꯉꯔꯥꯡ ꯀꯩ ꯍꯥꯏꯒꯦꯅꯣꯗ ꯍꯥ ꯀꯩ ꯍꯥꯏꯒꯤꯒꯦ ꯅꯪ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯒꯦ ꯑꯩ ꯉꯔꯥꯡ ꯅꯉꯣꯟꯗ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯗ꯭ꯔꯣ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯌꯦꯡꯉꯣ ꯑꯩ ꯊꯦꯡꯉꯦ ꯍꯧꯖꯤꯛ ꯆꯠꯇ꯭ꯔꯨꯕꯅꯤ ꯉꯥꯏꯈꯣꯕ ꯆꯠꯈꯤꯅꯣꯕ ꯑꯩꯗꯣ ꯁꯨꯝꯅ ꯊꯕꯛ ꯈꯔ ꯆꯤꯟꯅ ꯇꯧꯔꯤꯅꯦꯕ ꯑꯗꯨꯒꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦꯕ ꯁꯥꯎꯔꯅꯣꯕ ꯁꯦꯕ ꯁꯥꯎꯔꯅꯣꯕ ꯂꯥꯛꯑꯣꯕ ꯁꯤ ꯉꯥꯛ ꯐꯝꯁꯤ ꯂꯥꯛꯑꯣꯕ ꯍꯣꯏ ꯊꯦꯡꯉꯦ ꯁꯥꯎꯔꯅꯣꯕ ꯁꯤ ꯁꯥꯎꯒꯟꯕꯁꯤꯅ ꯅꯪꯅ ꯑꯃꯅꯦ ꯀꯔꯤ ꯑꯩꯕꯨ ꯁꯥꯎꯒꯟꯕꯤ ꯀꯥꯏꯅ ꯁꯥꯎꯔꯤꯁꯦ ꯀꯅꯥꯅꯅꯣ ꯑꯣ ꯏꯕꯦꯝꯃꯧ ꯑꯩ ꯂꯥꯟꯖꯔꯦ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣꯕ ꯐꯝꯁꯤ ꯂꯥꯛꯑꯣ ꯐꯝꯃꯨꯁꯤꯗ ꯐꯝꯃꯨꯁꯤ ꯑꯗꯣ ꯉꯔꯥꯡ ꯑꯩꯈꯣꯏꯅꯤꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯅꯣꯏ ꯏꯃꯨꯡꯗ ꯂꯥꯡꯕ ꯃꯈꯣꯟ ꯌꯥꯝ ꯇꯥꯏꯅꯦ ꯀꯩꯀꯩ ꯇꯧꯕ ꯆꯪꯅꯔꯒꯦ ꯑꯁ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯍꯧꯅꯕꯤꯅꯤ ꯃꯥꯒꯤ ꯍꯤꯗꯥꯛ ꯈꯔ ꯊꯛꯆꯜꯈ꯭ꯔꯒ ꯃꯃꯥꯟꯅꯕꯁꯤꯡꯒ ꯑꯁ ꯇꯣꯔꯅ ꯐꯔꯦ ꯀꯩꯅꯣ ꯑꯩ ꯇꯥꯖꯗꯕ ꯋꯥꯔꯣ ꯑꯗꯨꯏ ꯅꯠꯇꯦꯕ ꯑꯦ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯑꯩꯁꯨ ꯇꯥꯅꯤꯡꯉꯤꯅ ꯗꯥꯕꯥꯔꯤ ꯍꯥꯟꯅꯗꯤ ꯑꯩꯁꯨ ꯀꯩꯁꯨ ꯈꯜꯂꯝꯗꯦ ꯍꯤꯗꯥꯛ ꯊꯛꯆꯜꯂꯒ ꯉꯥꯡꯕ ꯋꯥꯅꯦꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯨꯡꯇꯤꯒꯤ ꯇꯛꯁꯜꯂꯛꯄ ꯂꯦꯞꯇꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕꯗꯣ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯥꯔꯃꯤꯗꯨꯒ ꯑꯩꯕꯨ ꯊꯥꯖꯕꯤꯔꯅꯤ ꯍꯥꯏ ꯑꯁ ꯑꯩ ꯀꯣꯛ ꯁꯥꯕꯅ ꯌꯥꯗ꯭ꯔꯦꯗ ꯑꯦꯔꯥ ꯑꯗꯨꯒꯕꯨ ꯀꯩ ꯀꯣꯛ ꯁꯥꯅꯤꯡꯉꯥꯏ ꯂꯩꯒꯦ ꯅꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯃꯤꯅ ꯌꯥꯗ꯭ꯔꯁꯨ ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯆꯦꯟꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯌꯥꯅꯤꯡꯕ꯭ꯔꯣ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯪꯗ ꯅꯨꯄꯥ ꯊꯣꯛꯑꯣ ꯑꯩꯒꯤꯗꯤ ꯅꯪꯅ ꯍꯥꯏꯕꯤꯔꯅꯤ ꯆꯥꯏ ꯑꯗꯨꯗꯤ ꯏꯂꯥꯏ ꯂꯥꯏꯔꯦ ꯀꯩꯅꯣ ꯅꯪꯅ ꯍꯦꯛ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯃꯤꯁꯀꯣꯜ ꯄꯤꯔꯛꯑꯣ ꯑꯩ ꯇꯥꯛ ꯅꯪ ꯂꯧ ꯂꯥꯛꯀꯦ ꯑꯗꯨꯒꯤ ꯇꯥꯛ ꯆꯦꯜꯂꯅꯤ ꯑꯗꯒꯤ ꯇꯥꯛ ꯂꯨꯍꯣꯡꯂꯅꯤ ꯑꯗꯒꯤ ꯇꯥꯛ ꯍꯣꯏ ꯑꯩꯒꯤ ꯃꯤꯡ ꯃꯣꯅꯤꯁ ꯁꯣꯡꯉꯨꯗꯤ